मैम हौगदा हौरोइद्रा अमता हाइबिरमगो कमेंट सिदी खर तौर माले मैम तो मैम पोचे सी लेरेको हाइबिरम कमेंट ताहुनी हौरोइना हेलो इचिलनाउ मैम कम कम तौबिरिगे मैम नुवाइरमनि खंजैको मैम सी रेसिपी नौम थोंगसी मैम सी थोंदोसिने अखोइ मैम चिकन प्लाउ थोंजगेको बिरयानी मक्ति नते चिकन प्लाउ बिरयानी से खर खेनबनिको मैम दो आई मचल चंगदब हाइजरगे तिलहौ अखोइगी अचौब साइज अचौब मफम अमको इसिंग चनम खरा चंपरा मोरोक अतेक्प खरा को फदिगोम मपुन नुसीदाक मपुन येन ग्राम 400 की चांग को सिदा लेरे बासमती राइस तुनिको से मैम अखोई नॉर्मल यूम चानल चेंग थोंबीगनु प्लाउ बिरयानी गुम होगे तादी बासमती राइस न बिउ को सि लेरे दुगा सोम फंबा अखोई दही तेंकुट अमको दु चंगद मसाला सिंग हाजरगे गरम मसाला चमच तंखाई फदिगोम मरु पाउडर चमच अमा बिरयानी मसाला पाउडर सी अखोई चमच अमा तंखाई को दुगा मसाला मिक्सचर सिलेरे को चमच अमा ओगनी मैम से पुलब मिक्स तौरे इलायची को अदगी उसिंसा तेजपत्ता मना स्टार मानबीगे दो यावरे को तो मैम मिक्स तौरे सिसिना बिउ को उसी से थोंबा हौदिङैदा अखोइगी याम कुपना सुदबिदो को अखोइगी पौरपना सुगाइबियो मचल सिंगे सी लेजरे दुगा कैनोगा थुमजेन होरेन चांग हापि इसाई चांग को मैम थोंनबा हौरसि को मैम चेंग से कप अनि लौदोनि अहनबगी कप सिना अनिसुब कप चेंग असी लौरे मैम को दुगा फजना चामथोकरसि अदुगा इसिंग द तिंगसेला थमदोनि मैम चेंग असी फजना चामथोकपिरो को मैम चेंग असी चामथोकप लोइरे अदुगा मसी इसिंग द अखोइगी लेमहौरिबा मसल मैम से सेम लोइदिबो तिंगसेलगा थमबिरो को तो मैम मखा तारकपसिदी मचल मैम से सेम लोइरे को तिलौ सोइरे सिंग चनम सोइरे मोरोक तेकप सोइरे नुसीदाक मल्ले फदिगोमजु मल्लगा सोइरे को दुगा मसाला अखोइ मिक्सचर दुसु अखोइगी याम कुपतबिदे पौरपना सुगाइरे दुगा सिगी बिरयानी मसाला ने फदिगोम पाउडर ने दुगा गरम मसाला से मसी तेंकोरम हाप थिटलसिको तो मैम मसाला से थिटप लोइरे खांग थांगलसी मैम थोंबो उरसिको मैम खांग सारेको थाव जिलसी थाव जे खरा दुम मरांग काइना हाइबिरो थाव हाइब लोइरे थाव मुनबा गायरसि थाव जे मुल्ले थाव मुल्ले मतुंग ngasai मसाला मिक्सचर दो अदु हापचिल्लसिको अदु हापचिल्ले अखोइ मथंग तिलौ जे हापसे तिलौ लो हापचल्लो अदुगा ngौरो फजना मुन्ना ngौबिरो तिलौ जे हाप मतुंग मैम अखोइ सिंग असुबसे सिंग चनम असुबसे सिंग हापसिको सिसिंग हाप फजना ngौरो ना फजना मुन्ना ngौबिरो को ओखाइबिउ फजना ओखाइबिउ मई मतुंग मोरोक तेको सिंग हापसे सि हापचल्लगा फजना ngौगाइरो अदु फजना ओखाइबिरो ओखाइरे मतुंग मैम कदौनी नेक्स्ट स्टेप येन से हापचल्लसिको येन से लो हापचल्लो येन से फजना ओखाइबिरो मौंग ताना ओखाइबिरो को अखोइ मसाला मैम मौंग ले कुपछन मौंग दो ngौबिउ फजना ग्यान ता ngौबिउ मैम येन से फजना ओखाइरे को ओखाइरे मतुंग ngahak मखुम कुपछलो थमसि मैम मखुम हांगदोएको ngasai ngौगिबदो अदुगा थुम जे हापचल्लसे थुम चांग येंग हापिउ पैसागे थुम जे हापचल्ले अदुगा फजना ओखाइबिरो थुम जे को थुम जे हापचल्लमिना मही थोकबो होरानी मैम फजना ngौबिरो को ngौरसि अदुगा मखुम अमुक कुपछल्लगा थमसि मैम मखुम हांगदोसि को येन जे मही थोरे थुम हापचंग्रमिना अदुगा ngasai अथिटपदो मसाला अथिटपदो मैम हाइजल्लसिको मैम हाइजल्ले
ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯔꯣ ꯀꯣ ꯑꯩꯈꯣꯏꯒꯤ ꯃꯑꯣꯡ ꯇꯥꯅ ꯑꯣꯠꯄꯤꯔꯣ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯑꯣꯠꯄꯤꯔꯣ ꯑꯗꯨꯒ ꯏꯁꯤꯡ ꯈꯛꯇꯪ ꯍꯥꯞꯆꯤꯜꯂꯣ ꯅꯞꯁꯤꯟꯗꯅꯕꯀꯣ ꯏꯁꯤꯡ ꯈꯛꯇꯪ ꯍꯥꯞꯄꯦ ꯑꯗꯨꯒ ꯃꯌꯥꯝ ꯃꯈꯨꯝ ꯑꯃꯨꯛ ꯐꯖꯅ ꯀꯨꯞꯁꯜꯂꯒ ꯊꯝꯕꯤꯔꯁꯤꯀꯣ ꯃꯈꯨꯝꯁꯤ ꯑꯃꯨꯛ ꯍꯥꯡꯗꯣꯛꯑꯦ ꯃꯍꯤꯁꯤꯁꯨ ꯑꯩꯈꯣꯏ ꯀꯪꯁꯤꯜꯂꯛꯑꯦ ꯑꯗꯨꯅ ꯃꯌꯥꯝ ꯀꯩꯗꯧꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯝ ꯐꯝꯕ ꯗꯍꯤꯁꯦ ꯍꯥꯞꯄꯁꯤꯀꯣ ꯆꯥꯃꯁ ꯑꯃ ꯍꯥꯞꯈ꯭ꯔꯦ ꯑꯅꯤ ꯍꯥꯞꯈ꯭ꯔꯦ ꯑꯍꯨꯝ ꯀꯣ ꯃꯁꯤꯅ ꯃꯔꯤ ꯁꯨꯕ ꯑꯗꯨꯒ ꯃꯉꯥ ꯆꯥꯃꯁ ꯃꯉꯥ ꯍꯥꯞꯄꯤ ꯃꯌꯥꯝ ꯀꯣ ꯑꯗꯨꯒ ꯗꯍꯤꯁꯦ ꯃꯈꯥꯁꯦ ꯀꯥꯁꯤꯟꯗꯅꯕ ꯃꯑꯣꯡ ꯇꯥꯅ ꯑꯣꯠꯈꯥꯏꯕꯤꯔꯣꯀꯣ ꯃꯌꯥꯝ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯔꯣ ꯑꯣꯠꯈꯥꯏꯕꯤꯔꯦꯀꯣ ꯃꯌꯥꯝ ꯗꯍꯤ ꯍꯥꯞꯆꯤꯟꯈ꯭ꯔꯦꯀꯣ ꯍꯥꯞꯆꯤꯜꯂ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯈꯨꯝꯁꯦ ꯍꯥꯡꯗꯣꯛꯑꯦ ꯃꯍꯤꯁꯨ ꯀꯪꯁꯤꯜꯂꯛꯑꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯦꯡ ꯇꯤꯡꯁꯤꯜꯂꯒ ꯊꯝꯈꯤꯕꯗꯣ ꯍꯥꯞꯆꯤꯜꯂꯁꯤꯀꯣ ꯆꯦꯡꯁꯦ ꯂꯣꯏ ꯍꯥꯞꯆꯤꯟꯕꯤꯔꯣꯀꯣ ꯃꯌꯥꯝ ꯆꯦꯡꯁꯦ ꯃꯌꯥꯝ ꯐꯖꯅ ꯍꯥꯞꯆꯤꯟꯕꯤꯔꯣ ꯑꯝꯇ ꯂꯦꯝꯍꯟꯕꯤꯒꯅꯨ ꯆꯦꯡ ꯃꯥꯡꯍꯟꯕꯤꯒꯅꯨ ꯍꯥꯞꯆꯤꯜꯂ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯣꯠꯈꯥꯏꯔꯦꯀꯣ ꯆꯦꯡꯁꯦ ꯐꯖꯅ ꯑꯣꯠꯈꯥꯏꯔꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯃꯩ ꯅꯦꯝꯅ ꯊꯥꯔ ꯃꯍꯤ ꯀꯨꯞꯁꯜꯂ ꯊꯝꯃꯁꯤ ꯃꯇꯨꯡ ꯇꯥꯔꯛꯄꯁꯤꯗꯤ ꯃꯌꯥꯝ ꯃꯈꯨꯝꯁꯦ ꯍꯥꯡꯗꯣꯛꯑꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯨꯡꯁꯤꯗꯥꯛꯁꯤ ꯍꯥꯞꯆꯤꯜꯂꯁꯤ ꯃꯌꯥꯝꯁꯤ ꯏꯁꯤꯡ ꯍꯥꯞꯇ꯭ꯔꯤꯀꯣ ꯑꯗꯨꯒ ꯃꯁꯤ ꯊꯣꯡꯕꯁꯦ ꯑꯩꯈꯣꯏ ꯌꯥꯔꯤꯈꯩꯗꯤ ꯃꯩ ꯅꯦꯝꯅ ꯊꯣꯡꯕꯤꯒꯗꯕꯅꯤꯀꯣ ꯃꯩ ꯀꯜꯂꯗꯤ ꯃꯈꯥꯗ ꯀꯥꯁꯜꯂ ꯀꯥꯊꯤꯅꯝꯃꯦ ꯑꯗꯨꯒ ꯑꯝꯇ ꯍꯥꯎꯔꯣꯏ ꯃꯌꯥꯝ ꯏꯁꯤꯡ ꯍꯥꯞꯇ꯭ꯔꯤꯉꯩꯁꯤ ꯅꯨꯡꯁꯤꯗꯥꯛ ꯍꯥꯞꯄꯦ ꯑꯗꯨꯒ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯔꯁꯤꯀꯣ ꯑꯗꯨꯒ ꯏꯁꯤꯡ ꯀꯞ 3 ꯍꯥꯞꯄꯁꯤ ꯏꯁꯤꯡ ꯀꯞ 1 2 3 ꯑꯗꯨ ꯃꯌꯥꯝ ꯏꯁꯤꯡꯁꯦ ꯆꯥꯡ ꯌꯦꯡꯕꯤꯌꯨꯀꯣ ꯑꯗꯣꯝ ꯏꯁꯥꯒꯤ ꯆꯥꯡ ꯑꯩꯒꯤꯗꯤ ꯀꯞ 3 ꯁꯤꯅ ꯌꯥꯖꯈꯤ ꯑꯗꯣ ꯏꯁꯤꯡꯁꯦ ꯈꯔ ꯀꯧꯒꯗꯕ ꯑꯣꯏꯇꯥꯔꯗꯤ ꯍꯦꯟꯅ ꯈꯤꯇꯪ ꯍꯥꯞꯄꯤꯌꯨ ꯑꯗꯨꯒ ꯌꯥꯝ ꯂꯥꯡꯒꯗꯕ ꯑꯣꯏꯇꯥꯔꯒꯅ ꯈꯤꯇꯪ ꯑꯗꯨꯝ ꯌꯥꯝꯗꯅ ꯍꯥꯞꯄꯤꯌꯨꯀꯣ ꯊꯣꯏꯅ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯣꯝꯒꯤ ꯆꯥꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯗꯖꯁ ꯇꯧꯕꯤꯌꯨ ꯑꯗꯣꯝꯒꯤ ꯊꯣꯡ ꯊꯥꯛꯄ ꯀꯨꯀꯤꯡ ꯁ꯭ꯇꯥꯏꯜꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯗꯖꯁ ꯇꯧꯕꯤꯌꯨꯀꯣ ꯏꯁꯤꯡ ꯍꯥꯞꯄ ꯃꯇꯨꯡ ꯑꯣꯠꯈꯥꯏꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯨꯝ ꯀꯨꯞꯁꯜꯂ ꯊꯝꯃꯁꯤ ꯃꯌꯥꯝ ꯃꯈꯨꯝ ꯍꯥꯡꯗꯣꯛꯄꯤꯔꯦꯀꯣ ꯉꯥꯏꯍꯥꯛ ꯃꯤꯅꯤꯠ 3-4ꯃꯨꯛ ꯈꯔ ꯀꯨꯏꯅ ꯑꯗꯨꯝ ꯁꯧꯍꯜꯂꯦ ꯍꯥꯏꯇꯥꯔꯦ ꯍꯥꯡꯗꯣꯛꯑꯒ ꯑꯩꯈꯣꯏ ꯆꯦꯛ ꯇꯧꯕꯤꯔꯦ ꯃꯈꯥꯗ ꯀꯥꯁꯟꯕ꯭ꯔꯥ ꯍꯥꯏꯅꯀꯣ ꯆꯒꯥ ꯀꯥꯁꯟꯗꯅꯕ ꯑꯣꯠꯄꯤꯔꯦ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯒ ꯃꯌꯥꯝ ꯐꯗꯤꯒꯣꯝ ꯑꯁꯣꯏꯕꯁꯦ ꯁꯤꯃꯨꯛ ꯈꯔ ꯍꯥꯞꯄꯤꯔꯁꯤ ꯂꯣꯏꯅ ꯍꯥꯞꯄꯤꯗꯧ ꯅꯠꯇꯦ ꯁꯔꯨꯛ ꯈꯔ ꯍꯥꯞꯄꯤꯌꯨ ꯀꯣ ꯁꯔꯨꯛ ꯈꯔ ꯍꯥꯞꯄꯤꯔ ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯣꯠꯈꯥꯏꯕꯤꯔꯣ ꯐꯖꯅꯀꯣ ꯀꯥꯁꯟꯗꯅꯕ ꯃꯑꯣꯡꯗ ꯃꯍꯤꯁꯦ ꯀꯪꯁꯤꯜꯂꯛꯄ ꯍꯧꯔꯦꯀꯣ ꯃꯌꯥꯝ ꯆꯦꯡꯁꯨ ꯄꯣꯞꯊꯣꯛꯄ ꯍꯧꯔꯦ ꯀꯕꯛ ꯀꯕꯛ ꯃꯨꯟꯕ ꯍꯧꯔꯛꯑꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯕꯗ ꯃꯈꯨꯝ ꯀꯨꯞꯁꯜꯂꯒ ꯑꯃꯨꯛ ꯊꯝꯕꯤꯔꯁꯤ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯃꯌꯥꯝ ꯃꯈꯨꯝ ꯍꯥꯡꯗꯣꯛꯑꯒ ꯆꯦꯛ ꯇꯧꯔꯁꯤꯀꯣ ꯑꯩ ꯀꯪꯁꯤꯜꯂꯛꯑꯦ ꯃꯍꯤꯁꯦ ꯑꯗꯨꯕꯨ ꯂꯣꯏꯅꯃꯛꯇꯤ ꯀꯪꯗ꯭ꯔꯤ ꯀꯪꯐꯥꯠꯇ꯭ꯔꯤ ꯀꯥꯁꯟꯗꯅꯕ ꯃꯈꯥꯗ ꯑꯣꯠꯄꯤꯌꯨ ꯀꯣ ꯃꯩ ꯀꯜꯍꯟꯕ ꯌꯥꯗꯦ ꯃꯩ ꯅꯦꯝꯅ ꯊꯣꯡꯒꯗꯕꯅꯤ ꯃꯩ ꯀꯜꯂꯕꯗꯤ ꯃꯈꯥꯗ ꯆꯒꯥ ꯀꯥꯔꯒ ꯅꯝꯊꯤ ꯆꯥꯕꯗ ꯍꯥꯎꯇꯦ ꯃꯌꯥꯝ ꯐꯖꯅ ꯑꯣꯠꯄꯤꯔꯕ ꯃꯇꯨꯡꯗ ꯃꯈꯨꯝ ꯀꯨꯞꯁꯜꯂꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯊꯝꯕꯤꯔꯁꯤ ꯃꯌꯥꯝ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯃꯈꯨꯝ ꯑꯃꯨꯛ ꯍꯥꯡꯗꯣꯛꯑ ꯆꯦꯛ ꯇꯧꯔꯁꯤꯀꯣ ꯃꯍꯤꯁꯦ ꯀꯪꯁꯤꯜꯂꯦ ꯑꯣꯜꯃꯣꯁ 90% ꯂꯣꯏꯁꯤꯟꯖꯔꯦ ꯏꯟꯖꯥꯡꯁꯦ ꯑꯗꯨ ꯊꯥꯡꯗꯗ꯭ꯔꯤꯉꯩꯁꯤꯗ ꯆꯝꯄ꯭ꯔꯥ ꯇꯪꯈꯥꯏ ꯑꯃ ꯐꯖꯅ ꯁꯨꯝꯖꯤꯟꯕꯤꯔꯣꯀꯣ ꯆꯝꯄ꯭ꯔꯥꯁꯤ ꯃꯑꯣꯡ ꯇꯥꯅ ꯁꯨꯝꯖꯤꯟꯕꯤꯔꯣ ꯇꯪꯈꯥꯏꯅꯤꯀꯣ ꯆꯝꯄ꯭ꯔꯥ ꯇꯪꯈꯥꯏ ꯑꯗꯨꯒ ꯃꯈꯨꯝ ꯀꯨꯞꯁꯟꯕꯤꯔꯣ ꯃꯌꯥꯝ ꯃꯈꯥ ꯇꯥꯔꯛꯄꯁꯤ ꯃꯈꯨꯝ ꯑꯃꯨꯛ ꯍꯥꯡꯗꯣꯛ ꯌꯦꯡꯉꯦ ꯀꯣ ꯍꯥꯡꯗꯣꯛ ꯌꯦꯡꯉꯦ ꯑꯣꯠꯄ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯃꯍꯤꯁꯦ ꯌꯥꯎꯗ꯭ꯔꯦ ꯀꯪꯁꯤꯜꯂꯦꯀꯣ ꯃꯈꯥꯗꯁꯨ ꯅꯞꯁꯜꯂꯦ ꯑꯗꯨꯅ ꯃꯌꯥꯝ ꯃꯇꯨꯝ ꯑꯃ ꯀꯣꯠꯊꯖꯔꯒ ꯇꯦꯁ ꯇꯧꯖꯒꯦ ꯀꯣ ꯃꯇꯨꯝꯁꯤ ꯐꯖꯅ ꯃꯨꯜꯂꯦ ꯌꯦꯟꯁꯦ ꯐꯖꯅ ꯃꯨꯜꯂꯦꯀꯣ ꯆꯥꯛꯁꯤꯁꯨ ꯐꯖꯅ ꯃꯨꯜꯂꯦ ꯃꯥꯒꯤ ꯆꯞ ꯆꯥꯕ ꯆꯥꯡ ꯌꯧꯔꯦ ꯍꯥꯎꯔꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯃꯌꯥꯝ ꯊꯣꯡꯕꯁꯦ ꯃꯌꯥꯝ ꯏꯔꯣꯏ ꯂꯣꯏꯕꯗ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯟꯖꯔꯦꯀꯣ ꯃꯌꯥꯝ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯕꯨ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ